Muktada Manipur Mirror na Mayam Butaram Oksari Loina channel Sina Nisi Tagat Sagaduriba video se Ayana Handakse Akwege Lying Tow Sanami Temple Board ka Mari Lainana Makwege like Ama Mayamda Akwena Saktak Sakiba Hyptare the PDF file mo on Tok Sakibo Madugi like to Akwegi Hazikin Harold Singja Kwegi Bengali makes up the Kangre Major making at the Tamna Bengali makes up the Kangre Maramasina Haziki like say, Vetemek on top you hide them. I'm Hare. Ado, Haribal I say, so answering the Wadi Sanabomatanda, Mokoin Hare, which may make the Am to the Pungagani Pung to it away hide and high. Ado, like to the Marti Lokatsaragama, Lokatsage, Kwegi, Sanami lining chapter, Imungamana, Luhom, Buddha, Maito, Gay, have to Matangi. Adogi Hariba, Luhom Buddha, Sanami lining, Chalaba, Imungamana, Luhom Musigima Manga, Kwegi Hajin Karaku, with the Horaga, Sako, Pogi Manungsita, Sanami lining, Chalaba, Imungamana, Karamna, Togagi, have the Sanapatap. Nani to Sanami Temple Board ki Haduguma Lari Adu the Oba Sanapatha Adumiamda Kodolo in Tamzage Hide and Hizeri video Siming Taminas Sanami lining Chatlaba Imungamana Luhong but the Pangtok of the Sanapatap Kara lining to Sanami Temple Board of Pibiba Adugumba Sanapatap Kaya Adu Mayamda Lantok Seri Luhong buwaling ay matamda hijing pot haidana pangtok na riba thoram asida chanagadaba chanapathap miyamda thamjari nupa mayum amasung nupi mayum gi miyoi singna luhonggadaba waling ay da punna numit thaban afaba ama yengminnaraga nupa mayum gi maikaidagi nupi mayum da hijing kharai puna laima oigi toribi chanu ningol adu pibinaba haijabigi thoram ama pangthokani nupa mayum gi maikaidagi hijing kharai pubada Nupi mayungi apok asa amadi lamlaigi oiba piruk ani tongana pugani Lailangba amasung hajing kharai lanabada nupi mapana sonopungi yelom thangba maikai phamenda mamai awang onduna phamgani aduga nupagi mapana mamai nungpo ona nupi mapagi oiromda phamgani Nupi mayum amasung nupa mayungi mama ahumna lailangba amasung khenchangse Lanabada nupi gi mama ahumna sonopungi yetlom thangba maikai phamenda mamai awang onduna phangani aduga nupa mayungi mama ahumna mamai nungpo ona nupi mapagi oiromda phangani hajin kharai lanaba numisida nupa mayum amasung nupi mayum anigi maikai digi nasa isa pinare haiduna yanabadu sagai anemakki ahallaman amadi maru mapangsingna khangnaragani maramaduna nupa mayum amasung nupi mayum ani Mayumani yanaduna hana lemna kiba numituda laima piba anegi punsi lai punsiemba haibati luhongba haiba thoramadu pangthokpa yaragani luhongba numita pangthokadaba chanapathap khara mayamda thamjari laima piba oigedoriba nupa nupi ani adu yek thongnaba sairok tinaba pi tinaba pelon tinaba i mungnaba i omnaba amasung lainung pelon tinarabadi luhongba yadi luhongedoribi laima aduna Luhonggadaba numitki ayukta luhongbagi lai lengani laima aduna magi amasung maga luhongminagadoriba piba adugi mangakta huknagadoriba kundo pareng animak yaibirel mingkhai sonduna lai manga lengani matung tarakpadadi yaibirel mingkhai yaudраbasu adum lengba yai ahanba lengba laina longna lengani amasung matung tarakpa laisingna upna lengani luhonggadoribi lai maduki maikaidagi luhonggadaba noma walingaida Pau takpo oina nupi mayungi maikaidigi piba aduda lailang basatkani Luhonggadoriba piba adu salai koget angobu yetkani angobu pijol khaktamuk thongani mapan yawba phajom setpa amasung mapan yawba inafi inba yadi phi khudimak ahanba ngakta oigani Luhonggadoriba piba aduna luhongbagi khongsanaba amaibana laithau tawdringaida piba adugi mamada luhonggadoriba piba aduna hana khurumgani Mathangda mama aduga punna piba adugi mapan panthau oiba mapa aduda khurumjagani amasung yaifa thawjal nijagani
ꯄꯤꯕꯥꯗꯨꯅ ꯂꯨꯍꯣꯡꯅꯕ ꯀꯣꯛꯌꯦꯠ ꯌꯦꯠꯇꯨꯅ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯁꯨꯃꯥꯡꯗ ꯍꯥꯟꯅ ꯊꯣꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯠꯅꯅꯕ ꯁꯨꯃꯥꯡ ꯃꯊꯧ ꯄꯨꯡ ꯄꯨꯔꯤꯕ ꯂꯥꯏ ꯑꯗꯨ ꯍꯥꯟꯅ ꯈꯨꯔꯨꯝꯕ ꯊꯣꯛꯐꯗꯦ ꯃꯍꯥꯛꯅ ꯀꯣꯛꯌꯦꯠ ꯌꯦꯠꯂꯒ ꯊꯣꯔꯛꯄꯗ ꯈꯨꯔꯨꯝꯒꯅꯤ ꯄꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯅ ꯂꯨꯍꯣꯡꯐꯝ ꯌꯧꯅ ꯈꯣꯡꯁꯥꯜꯂꯛꯄꯗ ꯄꯦꯅꯥ ꯑꯃꯁꯨꯡ ꯂꯥꯡꯗꯦꯡꯅ ꯃꯥꯡ ꯊꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯑꯇꯣꯞꯄ ꯂꯨꯍꯣꯡꯕꯒꯤ ꯄꯤꯕꯥ ꯈꯣꯡꯁꯥꯟꯕ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯄꯤꯕꯥ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯥ ꯁꯦꯟꯅꯕꯁꯤꯡꯅ ꯑꯃꯒ ꯄꯣꯠ ꯂꯥꯟꯅꯒꯅꯤ ꯄꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯅ ꯂꯨꯍꯣꯡꯐꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯥꯗꯨꯕꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄꯤꯒꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯐꯤꯔꯨꯛ ꯑꯗꯨ ꯁꯣꯅꯄꯨꯡꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯑꯆꯪ ꯂꯝꯕꯤ ꯃꯥꯏꯀꯩꯗ ꯆꯪꯂꯛꯂꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯀꯥꯏꯐꯝ ꯑꯣꯏꯕ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯃꯅꯥꯛꯇ ꯊꯝꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯄꯤꯕꯥ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯨꯍꯣꯡꯐꯝꯗ ꯆꯪꯂꯛꯄꯗ ꯁꯣꯅꯄꯨꯡꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯑꯆꯪ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯐꯝꯃꯦꯜꯂꯣꯝꯗ ꯆꯪꯂꯛꯀꯅꯤ ꯑꯗꯨꯒ ꯏꯁꯩ ꯊꯧꯒꯜ ꯇꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯁꯣꯅꯄꯨꯡꯒꯤ ꯁꯟꯊꯣꯡꯗ ꯂꯩꯔꯤꯕ ꯁꯟꯊꯣꯡ ꯑꯄꯥꯟꯕꯗ ꯍꯥꯟꯅ ꯈꯨꯔꯨꯝꯒꯅꯤ ꯃꯇꯨꯡꯗ ꯁꯣꯅꯄꯨꯡꯒꯤ ꯃꯌꯥꯏꯗ ꯂꯥꯠꯂꯤꯕ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯕꯨ ꯈꯨꯔꯨꯝꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯄꯤꯕꯥ ꯑꯗꯨꯅ ꯐꯝꯒꯗꯕ ꯂꯨꯍꯣꯡꯐꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯐꯜ ꯌꯦꯛꯄ ꯌꯥꯗꯦ ꯐꯝꯕꯥꯜ ꯑꯗꯨꯈꯛ ꯊꯧꯔꯝ ꯄꯤꯕꯥꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯅꯥꯍꯦꯅ ꯁꯤꯡ ꯇꯧꯔꯒꯇ ꯇꯣꯛꯀꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯂꯩꯃ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯁꯣꯅꯄꯨꯡ ꯃꯌꯥꯏꯗ ꯆꯪꯂꯛꯀꯅꯤ ꯑꯗꯨꯒ ꯁꯣꯅꯄꯨꯡꯒꯤ ꯁꯟꯊꯣꯡ ꯑꯄꯥꯟꯕ ꯍꯥꯟꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯁꯣꯅꯄꯨꯡ ꯃꯌꯥꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯂꯩꯃ ꯑꯗꯨꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯍꯟꯕ ꯁꯦꯠꯂꯒ ꯂꯨꯍꯣꯡꯒꯅꯤ ꯂꯩꯃ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯃꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗ ꯄꯨꯅꯦꯝꯖꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯂꯩꯃ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯣꯅꯄꯨꯡ ꯃꯌꯥꯏꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯖꯒꯅꯤ ꯂꯩꯃ ꯑꯗꯨꯅ ꯁꯣꯅꯄꯨꯡ ꯃꯌꯥꯏꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ ꯃꯈꯨꯠ ꯌꯦꯠꯅ ꯃꯥꯂꯦꯝꯗ ꯁꯣꯛꯅ ꯑꯍꯨꯝꯂꯛ ꯃꯔꯥꯏꯕꯛ ꯀꯠꯀꯅꯤ ꯃꯊꯪꯗ ꯁꯣꯅꯄꯨꯡꯒꯤ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯀꯥꯆꯤꯟ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯟꯊꯣꯡ ꯑꯄꯥꯟꯕꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯒꯅꯤ ꯃꯇꯨꯡꯗ ꯁꯣꯅꯄꯨꯡ ꯃꯌꯥꯏꯗ ꯐꯝꯕꯥꯜ ꯂꯥꯡꯂꯤꯕ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒꯤ ꯈꯨꯕꯝꯗ ꯄꯨꯅꯦꯝꯖꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯂꯩꯃ ꯑꯗꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯄꯤꯕꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯥꯏꯀꯩꯗ ꯐꯝꯒꯅꯤ ꯄꯤꯕꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯔꯛꯄꯤ ꯐꯤꯔꯨꯛ ꯅꯨꯡꯁꯥꯡ ꯄꯨꯔꯛꯄꯤ ꯅꯨꯄꯤ ꯄꯤꯕꯥ ꯄꯣꯛꯄꯤ ꯑꯃꯁꯨꯡ ꯂꯩꯃ ꯄꯣꯛꯄꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯒꯤ ꯂꯦꯝꯂꯩ ꯉꯥ ꯑꯍꯨꯝ ꯂꯥꯏꯖ ꯏꯁꯤꯡꯗ ꯊꯥꯗꯒꯅꯤ ꯂꯨꯍꯣꯡꯕꯒꯤ ꯉꯥ ꯊꯥꯕ ꯃꯇꯝꯗ ꯎꯁꯤꯟ ꯉꯥ ꯑꯍꯨꯝ ꯊꯥꯒꯅꯤ ꯑꯍꯥꯟꯕꯗ ꯂꯨꯍꯣꯡꯂꯤꯕ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕ ꯉꯥ ꯑꯅꯤ ꯊꯥꯃꯤꯟꯅꯒꯅꯤ ꯄꯤꯕꯥꯒꯤꯅ ꯄꯤꯕꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯤ ꯆꯤꯡꯂꯨꯞ ꯅꯨꯡꯁꯥꯡ ꯄꯨꯕꯤ ꯑꯗꯨꯅ ꯊꯥꯒꯅꯤ ꯂꯩꯃꯒꯤꯅ ꯂꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯤ ꯃꯃꯥ ꯁꯥꯕꯤ ꯑꯗꯨꯅ ꯊꯥꯒꯅꯤ ꯑꯍꯨꯝꯁꯨꯕ ꯉꯥꯅ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯗꯨꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯤꯇꯝ ꯎꯁꯤꯟ ꯉꯥꯅꯤ ꯑꯔꯣꯏꯕ ꯊꯥꯒꯗꯧꯔꯤꯕ ꯉꯥ ꯑꯁꯤꯗꯤ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥ ꯊꯥꯃꯤꯟꯅꯔꯤꯕꯤ ꯑꯅꯤꯃꯛꯅ ꯄꯥꯏꯃꯤꯟꯅꯗꯨꯅ ꯊꯥꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯄꯨꯟꯅ ꯀꯨꯖꯄꯣꯠ ꯊꯦꯟꯃꯤꯟꯅꯒꯅꯤ ꯂꯩꯃ ꯑꯗꯨꯅ ꯃꯈꯨꯠ ꯌꯦꯠꯅ ꯄꯤꯕꯥ ꯑꯗꯨꯒꯤ ꯃꯈꯨꯠꯀꯤ ꯃꯈꯥ ꯊꯪꯒꯅꯤ ꯑꯗꯨꯒ ꯄꯤꯕꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯂꯩꯃ ꯑꯗꯨꯒꯤ ꯃꯈꯨꯕꯥꯛꯀꯤ ꯃꯊꯛ ꯊꯪꯒꯅꯤ ꯑꯅꯤꯃꯛꯀꯤ ꯈꯨꯕꯥꯛꯇ ꯀꯨꯖꯄꯣꯠ ꯍꯥꯞꯂꯒ ꯀꯨꯖꯄꯣꯠ ꯑꯗꯨ ꯃꯄꯨ ꯃꯉꯣꯟꯗ ꯀꯠꯃꯤꯟꯅꯒꯅꯤ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨꯅ ꯀꯨꯖꯄꯣꯠ ꯑꯗꯨꯒ ꯊꯦꯡꯅꯒꯅꯤ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯀꯤꯁꯤꯜꯂꯣꯏ ꯉꯥ ꯊꯥꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯐꯥꯎꯕ ꯀꯨꯖꯄꯣꯠ ꯊꯥꯡꯊꯕ ꯌꯥꯗꯦ ꯀꯨꯖꯄꯣꯠꯁꯤ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯅꯨꯄꯥꯒꯤ ꯃꯃꯥꯗ ꯁꯤꯟꯅꯒꯅꯤ ꯂꯩꯃꯅ ꯂꯩ ꯀꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯃ ꯄꯤꯕꯥ ꯑꯅꯤꯅ ꯃꯥꯒꯤ ꯁꯂꯥꯏ ꯑꯄꯣꯛꯄꯁꯤꯡꯗ ꯂꯩ ꯂꯥꯡꯒꯅꯤ ꯃꯇꯨꯡꯗ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯃꯐꯝꯗ ꯄꯨꯟꯅ ꯂꯩ ꯂꯥꯡꯃꯤꯟꯅꯒꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯂꯩꯃ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯂꯩ ꯀꯣꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯩꯃ ꯃꯁꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯐꯥꯟꯗ ꯐꯝꯂꯤꯕ ꯄꯤꯕꯥ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯟꯊꯣꯡꯂꯣꯝꯗ ꯂꯥꯛꯀꯅꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯐꯝꯗꯦꯡꯂꯤꯕ ꯁꯟꯊꯣꯡ ꯑꯄꯥꯟꯕꯒꯤ ꯐꯟꯕꯥꯟꯂꯣꯝꯗ ꯂꯩꯃꯅ ꯂꯥꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯒꯅꯤ ꯂꯩꯃ ꯑꯗꯨꯅ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯁꯟꯊꯣꯡ ꯑꯄꯥꯟꯕꯗ ꯈꯨꯔꯨꯝꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯄꯤꯕꯥ ꯑꯗꯨꯒꯤ ꯃꯃꯥꯡ ꯂꯥꯟꯗꯨꯅ ꯆꯠꯄ ꯌꯥꯗꯦ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯤꯕ ꯄꯤꯕꯥ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯒ ꯄꯤꯕꯥ ꯑꯗꯨꯅ ꯐꯝꯂꯤꯕ ꯃꯐꯝꯗꯨꯅ ꯆꯤꯡꯈꯩꯔꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯆꯪꯂꯛꯂꯒ ꯄꯤꯕꯥ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯄꯤꯕꯥ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯅꯨꯃꯤꯠꯄꯨ ꯀꯣꯏꯕꯒꯨꯝ ꯂꯩꯃ ꯑꯗꯨꯅ ꯄꯤꯕꯥ ꯑꯗꯨꯕꯨ ꯇꯔꯦꯠꯂꯛ ꯀꯣꯏꯗꯨꯅ ꯂꯩ ꯇꯔꯦꯠꯂꯛ ꯆꯥꯏꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯅꯠꯇ꯭ꯔꯒꯅ ꯃꯉꯥ ꯀꯣꯏꯔꯕꯁꯨ ꯌꯥꯏ
Lay hungnaba matamda layma piba aniduna amaga hungnagadoriba kondo pareng anidu magi sagai salagi apokpada thenduna katkani magi apokpada thenduna katlaba lay pareng aduna layma piba anigi mangakta amaga hungnaduna ani adu amatta oire haibadu sakkani maramaduna hukpa matamda lay madugi salai apokpada katlaba lay pareng adu tamak layma aduna piba aduda hukkani matungda piba aduna amuk mahaki salai apokpada katlaba lay pareng adu tamak lay maduda hukkani ahanbada lay maduna hana piba aduda hana lay pareng hukkani matungda piba aduna amuk lay maduda lay pareng adu hukkani lay hungnaba matamda lepnaga hungnaba yade hukkadaba lay pareng adu karigumba tatlaba natragana laypakta tarabadi thoram pibana amuk hanna nahena seng tawduna singdolaba amasung hanagom sem saraba matungda hungnagani lay hungnaba loiraba matungda layma piba animak laymagi imungda santhong apanbu oiriba lainingthok sanamahi amasung ima laymaren sidabi anibu khurumba changminagani laymaduna mang tharaga pibadusu yauna imungda changminagani changbada layma piba anigi phijin phidon anidu kisinnaba yade laymagi imungda laliba lainingthok sanamahi amadi laymaren sidabi anigi maphamda layma piba animagna punemjagani khurumba aduda laymagi yumduda laliba lainingthau laymarengi maphamdagi layma adu piba adugi sangaida piba adugi punji khungloi oina pujaba yanaba pibana nijagani layma adunasu nauna yumban punsida khungdagadoriba pibagi imung adugi lainingthau laymaren anida makhoigi macha oina loksinbinaba amasung tektek kaidana punsi chuppa thambinaba mapuroibadugi yumgi lainingthau laymaren anida tahanbiyu haina thauram pibana layma piba anigi mahutsinna lainingthau laymarenda thaunigani pibana sanglendagi tholakpa matamda laymigi ahallaman amasung mapa matonsing makhoi manga natraga taret haibadi changthokpa masingda chonapung mayagi nungchuplomda mamai nungpo ona phamgani chandragana kharana mamai awang olaga chonapunggi makha thangba phamelomda phamgani piba aduna laymigi imungdagi thoraklaga laymigi ahallaman mapa maton amasung mabungching khorumlaga mayum makai pangani adubu pibadagi sahi makha thabadi pibana khurumbada yauba yadi laymana numittugi mapuroibu oiriba piba adugi mayumda khongsalamdaida panthau khurumgani laymigi mapana sonupunggi phamelomda mamai awang olaga phamgani lohongmi bi laymaduna mamai nongpok olaga phamgani laymana pibagi mayumda chatpa matamda pibagi thonganda laymadubu khoijol kham thadana maira mekruk langna pibagi mama ahumna okpigani pibana mayum changba matamda chalainen sidabigi khubam sonopung mayaida punem jagani aduga phamelomda changlakani layma adubu mama ahumna konduna pusilakani sonopungda lairiba chalainen sidabigi khubamda khurum jagani mangon kaba matamda mapuroibigi imungda laliba lainingthok sanamahibu laymigi thamoinungda laksinjaraga makhut yena malem lebak soktuna ahumlak maraibu katna khurum jagani piba adugi imungda laliba salaire sidabigi khubam oiba sana yumbi lainingthok sanamihi amadi laymaren sidabi ahumgi maphamda mama ahumna lusingduna layma adubu punem hanjagani punemjaba aduda pibagi mayumda laliba lainingthau laymarengi maphamdagi layma adu pibadugi sangaida pibadugi punsi khongloi oina pujarakle haina lainingthau laymarenda mama aduna takani purakli bi layma adubu imung aduda mama oina thamjabigi ayaba lainingthau laymarendagi mamana nijagani layma adunasu mahangna nauna yumban punsi khongda jarakliba pibagi imung adugi lainingthau laymaren anida makhoigi macha oina loksin binaba amasung tekta kaidana punsi chupa thambinaba mapurebigi yumge lainingthau laymarenda thauni jagani laymagi phamung adu nupi mayumgi miyoisingna thabiba loiraba matungda mahaki pale mamage mahutsina lagliba mahaki imana thabibagi mongda maminggi oina makhut yetna lukham lomdagi khuya lomda ahumlak namthabigani matungda imung aduda chada naudaduna punsi nungsangna mapurebigi lainingthau laymaren anigi amasung mane makugi thaugal matol lomna tawjaba phangnanaba yaipa thawjal pibigani asumna lainingthau sanami temple bona pibiba sanami laining chalaba imung amagi thoramsingda pangthokadaba chana pathap haiba lairik adudagi lakhokcharaga sanami laining chalaba imung amana luhongbada tangai phadana tawda yadaba thoramsingi chana pathap adu miyamda thamjabani
वीडियो असिबु मियेंग ताबरिबो ख्वाइ पुनमपु चैनल असिना थागत फुंगदोक्सरी लोइना चैनल असिबु नुंसिबुदुन सब्सक्राइब तौबि हाइजरी कांगलाइफा इमाना याइफरे।